Yaisu ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯕꯣꯅꯤꯕꯨ ꯍꯨꯒꯠꯅꯕ ꯍꯣꯠꯅꯩ. ꯕꯣꯅꯤ, ꯁꯦ, ꯃꯤꯠ ꯄꯥꯡꯉꯣ. ꯑꯩꯅ ꯀꯔꯤꯁꯤ ꯇꯥꯕ꯭ꯔꯥ? ꯀꯩꯅꯣ ꯅꯪ ꯇꯧꯔꯝꯃꯤꯁꯤꯕꯣ? ꯁꯦ, ꯑꯩꯅ ꯀꯔꯤꯁꯤ ꯑꯝꯇ ꯈꯨꯝꯃꯛꯑꯣ. ꯕꯣꯅꯤ ꯇꯞꯅ, Yaisu ꯁꯥꯎꯅ ꯃꯌꯥꯝꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯏ. ꯑꯁꯨꯛ ꯊꯤꯅ ꯁꯣꯛꯂꯐꯥꯎ ꯂꯦꯞꯇꯨꯅ ꯌꯦꯡꯅꯔꯤꯁꯤꯕꯨ ꯃꯁꯤꯕꯨ ꯀꯨꯝꯍꯩꯔꯣ? ꯍꯥꯠꯂꯐꯥꯎ ꯅꯈꯣꯏ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯒꯗꯧꯔꯤꯕ꯭ꯔꯥ? ꯃꯐꯝꯁꯦ ꯑꯆꯧꯕ ꯈꯛꯇꯒꯤ ꯃꯐꯝꯂꯣ? ꯃꯤꯠꯁꯅꯥ, ꯁꯦ, ꯌꯥꯝ ꯊꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕ ꯇꯧꯁꯦ. ꯑꯩ ꯑꯦꯝꯕꯨꯂꯦꯟꯁ ꯀꯧꯒꯦ. ꯂꯣꯏꯉꯝꯅ, ꯑꯩꯅ ꯀꯧꯔꯕꯅꯤ ꯃꯤꯠꯁꯅꯥ. ꯃꯌꯥꯝ ꯑꯁꯣꯛꯄꯁꯦ ꯒꯦꯠ ꯐꯥꯎꯗ. ꯅꯨꯄꯥ ꯈꯔ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯕꯣꯅꯤꯕꯨ ꯍꯨꯒꯠꯂꯒ ꯄꯨꯊꯣꯛꯈ꯭ꯔꯦ. ꯂꯩꯔꯝꯂꯤꯕ ꯈꯔꯗꯨꯁꯨ ꯃꯇꯨꯡ ꯏꯟꯅꯈꯤ. ꯃꯐꯝꯗꯨꯗ ꯂꯩꯍꯧꯔꯤꯕ ꯑꯁꯦ ꯃꯈꯣꯏ 6 ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯦ. ꯄꯥꯔꯊꯥ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯗꯦ. ꯌꯥꯏꯁꯨ ꯄꯥꯔꯊꯥꯕꯨ ꯁꯥꯎꯅ ꯌꯦꯡꯂꯒ, ꯅꯪ ꯇꯧꯏꯁꯦ ꯀꯩꯅꯣ? ꯑꯩꯕꯨ ꯑꯗꯨꯛ ꯊꯤꯅ ꯏꯀꯥꯏꯕ ꯄꯤꯈꯤꯕꯗꯣ ꯄꯦꯟꯗꯗꯅ ꯑꯩꯒ ꯇꯤꯟꯅꯕ ꯃꯤꯁꯨ ꯍꯥꯠꯀꯦ ꯈꯜꯂꯤꯔꯥ? ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ? ꯅꯪꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ? ꯑꯩ ꯅꯪꯕꯨ ꯏꯀꯥꯏꯕ ꯄꯤꯈꯤꯕ ꯂꯩꯇꯦ. ꯑꯩꯕꯨ ꯊꯥꯖꯧ, ꯑꯁꯦꯡꯕꯅꯤ. ꯑꯩꯃꯛꯅ ꯑꯗꯨꯃꯥꯏ ꯇꯧꯔꯝꯒꯅꯤ ꯍꯥꯏꯁꯦ ꯅꯪ ꯊꯥꯖꯕ꯭ꯔꯥ? ꯊꯥꯖꯩꯌꯦ. ꯊꯥꯖꯕꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯁꯦ. ꯑꯩꯉꯣꯟꯗ ꯂꯃꯟ ꯈꯨꯝꯃꯕ ꯅꯠꯇ꯭ꯔꯣ? ꯑꯩ ꯏꯀꯥꯏꯕ ꯅꯪꯂꯦ. ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ? ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯀꯩꯅꯣ ꯅꯪ ꯄꯥꯝꯃꯤꯁꯦ? ꯌꯥꯏꯁꯨ, ꯑꯩꯅ ꯍꯥꯏꯁꯦ ꯅꯪ ꯇꯁꯦꯡꯅ ꯂꯥꯟꯗꯕꯅꯤ. ꯑꯩ ꯈꯪꯗꯤꯌꯦ. ꯑꯩ ꯇꯁꯦꯡꯅ ꯂꯥꯟꯗꯕꯅꯤ. ꯑꯁꯨꯛ ꯇꯁꯦꯡꯂꯕ ꯋꯥꯁꯤꯗ ꯅꯪ ꯂꯥꯟꯗꯦ ꯍꯥꯏꯗꯨꯅ ꯂꯩꯇꯅ ꯆꯦꯟꯅꯕ ꯍꯣꯠꯅꯔꯤꯕ ꯅꯪ ꯉꯛꯇꯕ ꯉꯝꯗꯦ. ꯅꯪꯒꯤ ꯋꯥꯈꯜ ꯈꯪꯗꯅ ꯅꯪꯕꯨ ꯅꯛꯁꯤꯟꯅ ꯈꯜꯂꯨꯕꯒꯤ ꯑꯩꯒꯤ ꯏꯔꯥꯜꯅꯤ. ꯅꯪꯒꯤ ꯋꯥ ꯑꯩ ꯇꯥꯅꯤꯡꯗꯦ. ꯇꯥꯕꯒꯤ ꯃꯊꯧꯁꯨ ꯇꯥꯗ꯭ꯔꯦ. ꯇꯥꯗꯕ ꯌꯥꯔꯣꯏ. ꯋꯥꯐꯝꯁꯤ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯔꯛꯀꯦ? ꯍꯥꯏꯔꯣ. ꯑꯩꯅ ꯇꯧꯕꯅꯤ ꯍꯥꯏꯕꯁꯦ ꯀꯅꯥꯅ ꯍꯥꯏꯔꯛꯄꯅꯣ? ꯑꯗꯨ ꯍꯥꯏꯔ ꯀꯩ ꯀꯥꯟꯅꯕꯅꯣ? ꯅꯪꯅ ꯇꯧꯕ ꯊꯕꯛꯇꯣ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯀꯅꯥꯗ ꯑꯃꯨꯛ ꯃꯔꯥꯜ ꯄꯤꯁꯤꯟꯒꯦ ꯍꯥꯏꯅꯣ? ꯑꯩ ꯅꯪꯒꯤ ꯋꯥ ꯃꯈꯥ ꯇꯥꯅ ꯇꯥꯕ ꯄꯥꯝꯗ꯭ꯔꯦ. ꯉꯁꯤ ꯅꯪꯅ ꯇꯧꯔꯤ ꯃꯇꯧꯁꯤꯅ ꯅꯪꯕꯨ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯃꯤ. ꯅꯪ ꯌꯥꯝ ꯐꯠꯇꯕ, ꯅꯁꯥꯒꯤ ꯈꯛꯇ ꯈꯟꯕ ꯃꯤꯅꯤ. ꯕꯣꯅꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯁꯣꯛꯀꯦ ꯈꯜꯂꯕ? ꯅꯪ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ. ꯍꯟꯗꯛꯃꯨꯛꯇꯤ ꯄꯥꯔꯊꯥ ꯌꯥꯏꯁꯨꯕꯨ ꯁꯥꯎꯅ ꯌꯦꯡꯂꯛꯏ. ꯌꯥꯏꯁꯨꯒꯤ ꯄꯥꯝꯕꯣꯝ 2 ꯄꯥꯏꯔꯒ ꯂꯥꯛꯇꯅ ꯆꯤꯡꯁꯤꯜꯂꯤ. ꯑꯗꯨꯒ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕꯅ ꯏꯔꯥ ꯆꯦꯜꯂꯕ ꯃꯤꯠꯇꯨꯅ ꯌꯥꯏꯁꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯒ, ꯌꯦꯡꯉꯣ, ꯑꯩꯒꯤ ꯃꯤꯠꯇ ꯃꯨꯟꯅ ꯌꯦꯡꯉꯣ. ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯄꯥꯜꯂꯤꯕ ꯀꯌꯥꯠ ꯄꯨꯝꯅꯃꯛ ꯑꯣꯏꯗꯕ ꯉꯥꯡꯈ꯭ꯔꯕꯁꯨ ꯃꯤꯠ ꯃꯥꯗꯤ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯗꯕ ꯉꯥꯡꯗꯕꯅꯤ. ꯌꯦꯡꯉꯣ ꯑꯩꯒꯤ ꯃꯤꯠꯇ. ꯌꯥꯏꯁꯨ ꯄꯥꯔꯊꯥꯕꯨ ꯃꯨꯟꯅ ꯌꯦꯡꯂꯛꯏ. ꯋꯥꯐꯝꯁꯦ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯀꯔꯤ ꯃꯔꯝꯒꯤ ꯍꯥꯏꯔꯛꯄ ꯑꯩ ꯈꯪꯗꯦ. ꯃꯤꯅ ꯍꯥꯏꯕ ꯋꯥꯕꯨ ꯊꯥꯖꯔꯒ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯑꯣꯠꯂꯤꯁꯦ. ꯅꯪ ꯑꯩꯕꯨ ꯌꯥꯝ ꯊꯥꯖꯗꯕ ꯅꯠꯇ꯭ꯔꯣ? ꯀꯩꯁꯨ ꯂꯥꯟꯗꯕ ꯑꯩꯕꯨ ꯅꯪꯅ ꯑꯁꯨꯛ ꯋꯥꯍꯜꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯍꯌꯦꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯁꯛꯇꯣ ꯑꯩꯅ ꯅꯐꯝꯗ ꯁꯤꯟꯅꯒꯅꯤ. ꯃꯗꯨꯕꯨ ꯍꯦꯛ ꯉꯝꯗ꯭ꯔꯕ ꯑꯩ ꯄꯥꯔꯊꯥ ꯅꯠꯇꯦ. ꯉꯁꯤ ꯅꯪꯅ ꯑꯇꯣꯞꯄ ꯀꯅꯥꯒꯤ ꯃꯤꯆꯪꯗ ꯂꯦꯞꯇꯨꯅ ꯑꯩꯒꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯉꯥꯡꯂꯤꯕ ꯋꯥꯍꯩꯁꯤꯡꯁꯦ ꯅꯪꯕꯨ ꯋꯥꯔꯧꯔꯤꯕ ꯊꯃꯣꯏꯁꯤꯅ ꯀꯥꯎꯒꯅꯤ ꯍꯥꯏꯅꯗꯤ ꯈꯟꯒꯅꯨ. ꯌꯥꯏꯁꯨꯕꯨ ꯏꯟꯊꯣꯛꯂꯝꯂꯒ ꯀꯥꯗꯨꯗꯒꯤ ꯊꯨꯅ ꯃꯪꯊꯣꯛꯈꯤ. ꯃꯇꯥ ꯑꯍꯨꯝꯗꯨꯁꯨ ꯇꯨꯃꯤꯟ ꯏꯟꯅꯈ꯭ꯔꯦ. ꯃꯈꯣꯏꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯌꯥꯏꯁꯨ ꯐꯝꯊꯗꯨꯅ ꯀꯞꯂꯛꯏ. ꯃꯤꯠꯁꯅꯥꯅ, ꯌꯥꯏꯁꯨ ꯀꯞꯀꯅꯨꯁꯦ, ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ. ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯤꯕꯣ? ꯃꯥꯅꯁꯨ ꯌꯥꯝ ꯐꯠꯇꯕ ꯃꯤ ꯑꯣꯏꯔꯝꯃꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯩ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯁꯥꯎꯕꯁꯨ ꯉꯝꯗ꯭ꯔꯦ. ꯀꯩꯅꯣꯕ ꯑꯩꯅ ꯇꯧꯗꯣꯏꯁꯦ? ꯑꯃꯔꯣꯝꯗ ꯉꯁꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯗ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯕꯣꯅꯤ ꯀꯩ ꯑꯣꯏꯔꯝꯅꯤ? ꯌꯥꯔꯦꯁꯦ, ꯀꯞꯇꯅ ꯂꯩꯔꯅꯣꯕ. ꯄꯥꯔꯊꯥꯗꯣ ꯌꯥꯝ ꯁꯥꯎꯈ꯭ꯔꯦ. ꯃꯥꯒꯤꯁꯨ ꯋꯥꯔꯤ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯃꯅꯤ. ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯍꯣꯁꯄꯤꯇꯥꯜ ꯆꯠꯅꯕ ꯇꯧꯁꯦ. ꯕꯣꯅꯤꯗꯣ ꯌꯥꯝ ꯊꯤꯅ ꯁꯣꯛꯈ꯭ꯔꯦ. ꯁꯣꯝꯗꯅ ꯄꯥꯔꯊꯥ ꯂꯣꯏꯉꯝꯒ ꯔꯥꯖꯕꯤꯔꯒꯅ ꯀꯣꯂꯦꯖ ꯏꯟꯐꯔꯃꯔꯤꯗ ꯅꯝꯗꯅ ꯄꯨꯁꯤꯜꯂꯒ ꯆꯤꯝꯕꯥꯜ ꯁꯣꯛꯈꯤꯕꯗꯣ ꯍꯤꯗꯥꯛ ꯇꯩꯅꯕ ꯍꯣꯠꯅꯔꯤ. ꯂꯣꯏꯉꯝꯅ, ꯑꯁꯥꯎꯕꯗꯣ ꯈꯔ ꯐꯥꯊꯧ. ꯅꯪꯒꯤ ꯁꯤꯅꯤ ꯅꯥꯅꯤ ꯈꯪꯗꯕꯤꯗꯣ ꯇꯧꯅꯨ. ꯔꯥꯖꯕꯤꯔꯅ, ꯋꯥꯁꯦ ꯇꯞꯅ ꯁꯨꯝ ꯆꯥꯎꯊꯣꯔꯛꯑꯅꯤ. ꯑꯩꯕꯨ ꯑꯗꯨꯛ ꯊꯥꯖꯗꯕ, ꯑꯩꯒꯤ ꯃꯥꯡꯃꯛꯇꯗ ꯑꯇꯣꯞꯄ ꯅꯨꯄꯥꯒꯤ ꯍꯥꯀꯟꯅ ꯃꯊꯧꯅꯥ ꯐꯨꯗꯣꯛꯄ. ꯃꯥꯅ ꯑꯩꯕꯨ ꯑꯁꯨꯛ ꯊꯥꯖꯗ꯭ꯔꯒ ꯑꯩ ꯀꯃꯥꯏꯅ ꯈꯥꯡꯗꯨꯅ ꯂꯩꯅꯤ? ꯔꯥꯖꯕꯤꯔꯅ, ꯃꯥꯁꯨ ꯏꯀꯥꯏꯕ, ꯅꯨꯡꯉꯥꯏꯇꯕ, ꯄꯦꯟꯗꯕ ꯃꯌꯥꯝꯗꯨꯅ ꯃꯊꯧ ꯃꯔꯝ ꯈꯪꯉꯝꯃꯔꯣꯏ. ꯑꯩꯕꯨ ꯀꯩꯁꯨ ꯂꯩꯇꯅꯈꯟꯕ. ꯑꯩ ꯃꯥꯕꯨ ꯌꯥꯝ ꯋꯥꯔꯧꯏ. ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯑꯩ ꯂꯥꯟꯗꯦ ꯍꯥꯏꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯒꯅꯤ. ꯂꯣꯏꯉꯝꯅ, ꯋꯥ ꯊꯣꯛꯑꯒ ꯃꯤꯗꯤ ꯍꯔꯥꯎꯔꯝꯒꯅꯤ. ꯔꯥꯖꯕꯤꯔꯅ, ꯍꯥꯟꯅ ꯇꯞꯊꯈꯣ, ꯊꯕꯛꯁꯦ ꯇꯞꯅ ꯇꯧꯁꯦ. ꯂꯣꯏꯉꯝꯅ ꯋꯤꯟꯗꯣꯔꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯂꯨꯕꯗ
ꯕꯣꯕꯣꯏꯅ ꯕ꯭ꯔꯤꯟꯗꯥꯒꯤ ꯈꯨꯗꯥꯡ ꯆꯤꯡꯂꯒ ꯐ꯭ꯂꯣꯔ ꯑꯃꯗ ꯀꯥꯈꯠꯈꯤꯕ ꯎꯔꯨꯔꯦ ꯀꯥ ꯍꯦꯟꯅ ꯅꯛꯁꯤꯟꯅꯗꯦ ꯈꯪꯂꯤꯕꯅꯤ ꯃꯇꯧꯗꯨꯗ ꯆꯤꯡꯅꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯂꯣꯏꯉꯝꯅ ꯑꯁ ꯑꯩ ꯐꯣꯟ ꯀꯥꯎꯍꯧꯔꯦ ꯅꯣꯏꯅꯤ ꯂꯩꯔꯝꯃꯨ ꯂꯣꯏꯉꯝꯗꯣ ꯃꯐꯝꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯕꯣꯕꯣꯏ ꯕ꯭ꯔꯤꯟꯗꯥ ꯑꯅꯤꯅ ꯀꯥꯈꯠꯈꯤꯕ ꯐ꯭ꯂꯣꯔ ꯑꯗꯨ ꯇꯝꯅ ꯃꯥꯁꯨ ꯃꯇꯨꯡ ꯏꯜꯂꯛꯏ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯂꯩꯕ ꯐ꯭ꯂꯣꯔꯅꯤ ꯁ꯭ꯋꯤꯃꯤꯡ ꯀ꯭ꯂꯥꯁ ꯂꯩꯇꯕꯅ ꯃꯐꯝꯗꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯕ꯭ꯔꯤꯟꯗꯥꯅ ꯅꯪ ꯇꯧꯏꯁꯦ ꯀꯩꯅꯣ ꯑꯩꯒꯤ ꯑꯔꯣꯟꯕ ꯑꯃ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯔꯥ ꯅꯪꯅꯁꯨ ꯌꯥꯝ ꯐꯠꯂꯝꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯁꯤꯗ ꯅꯪꯒꯤ ꯅꯊꯧ ꯀꯩ ꯂꯩꯒꯦ ꯑꯩ ꯄꯥꯔꯊꯥ ꯅꯨꯡꯁꯤ ꯃꯥꯒꯤꯗꯃꯛ ꯇꯧꯕ ꯉꯝꯃꯣꯏꯗꯕ ꯀꯩꯝ ꯂꯩꯇꯦ ꯅꯪꯁꯨ ꯑꯩꯒꯤ ꯂꯝꯕꯤꯗ ꯌꯦꯠꯀꯗꯕ ꯑꯣꯏꯔꯗꯤ ꯅꯪꯕꯨꯁꯨ ꯃꯥꯡꯍꯟꯕ ꯉꯝꯒꯅꯤ ꯕꯣꯕꯣꯏ ꯋꯥꯔꯧꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯪꯕꯨ ꯆꯩꯅꯥ ꯐꯪꯍꯟꯅꯤꯡꯗꯕꯒꯤ ꯂꯥꯟꯖꯗ꯭ꯔꯕ ꯃꯔꯨꯞꯇꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤन ꯃꯥꯏꯊꯤꯔꯐꯥꯎ ꯑꯩ ꯌꯦꯡꯗꯨꯅ ꯂꯩꯈꯤꯕꯅꯤꯀꯣ ꯑꯩꯕꯨ ꯅꯨꯡꯁꯤꯔꯗꯤ ꯌꯦꯡ ꯇꯥꯕꯅꯤ ꯄꯥꯔꯊꯥꯅ ꯍꯦꯛ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯁꯛ ꯎꯕꯁꯨ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯅꯪ ꯀꯥꯎꯒꯅꯨ ꯅꯪꯅꯁꯨ ꯌꯥꯝ ꯋꯥꯈꯜ ꯌꯥꯎꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯉꯁꯤꯒꯤ ꯊꯧꯗꯣꯛꯇꯨꯁꯨ ꯅꯃꯤꯠꯃꯛꯅ ꯎꯍꯧꯕ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯄꯨꯝꯅꯃꯛꯀꯤ ꯑꯐꯕ ꯑꯣꯏꯅꯕ ꯄꯥꯔꯊꯥꯕꯨ ꯂꯥꯟꯅ ꯂꯧꯔꯤꯕꯁꯦ ꯀꯣꯛꯅꯕ ꯅꯪ ꯌꯥꯏꯁꯨꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯣ ꯂꯥꯎ ꯕ꯭ꯔꯤꯟꯗꯥꯗꯨ ꯁꯥꯎꯅ ꯂꯥꯎꯔꯛꯏ ꯌꯥꯏꯁꯨ 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 ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯃꯥꯅ ꯑꯁꯨꯛ ꯌꯥꯝ ꯌꯦꯠꯂꯤꯁꯦ ꯀꯩꯒꯤꯅꯣ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯑꯩꯒꯤ ꯃꯤꯠꯌꯦꯡ ꯃꯅꯨꯡꯗ ꯊꯝꯂꯛꯄ ꯄꯥꯔꯊꯥꯕꯨ ꯃꯥꯅ ꯇꯠꯇꯅ ꯆꯤꯡꯗꯨꯅ ꯄꯨꯏꯁꯦ ꯀꯩꯒꯤꯅꯣ ꯅꯨꯃꯤꯠꯇꯨꯗ ꯃꯥꯕꯨ ꯏꯀꯥꯏꯕ ꯄꯤꯕꯗ ꯄꯦꯟꯗ꯭ꯔꯗꯨꯅ ꯄꯥꯔꯊꯥꯕꯨ ꯂꯥꯟꯅ ꯈꯟꯗꯨꯅ ꯁꯟꯗꯣꯛꯈꯤꯅꯕ ꯑꯩꯅ ꯃꯤ ꯅꯦꯛꯂꯒ ꯄꯥꯔꯊꯥꯒ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕ ꯁꯥꯍꯟꯈꯤꯕꯅꯤ ꯃꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯕ ꯀꯧꯕ ꯑꯆꯧꯕ ꯄꯜꯗꯨꯅ ꯈꯥꯗ꯭ꯔꯤꯉꯩ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯡ ꯍꯩꯕ ꯉꯝꯗꯅꯕ ꯏꯈꯨꯠꯁꯤꯅ ꯊꯨꯒꯥꯏꯕꯅꯤ ꯃꯊ꯭ꯋꯥꯏꯗ ꯂꯧꯕꯤꯗꯅ ꯄꯤꯌꯥꯅꯣ ꯃꯔꯤ ꯊꯥꯗꯠꯄꯤꯔꯤꯁꯦ ꯃꯥꯒꯤ ꯃꯔꯥꯏꯕꯛ ꯐꯕꯅꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯅꯪꯒꯤꯗꯃꯛ ꯑꯩ ꯁꯤꯕ ꯐꯥꯎ ꯉꯝꯅꯤꯌꯦ ꯅꯪꯅ ꯃꯥꯕꯨ ꯑꯗꯨꯛ ꯅꯨꯡꯁꯤꯔꯒ ꯑꯩ ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯌꯦꯠꯂꯣꯏꯌꯦ ꯕ꯭ꯔꯤꯟꯗꯥ ꯂꯨꯝꯗꯨꯅ ꯌꯦꯡꯂꯝꯕ ꯂꯣꯏꯉꯝꯗꯣ ꯐꯣꯟꯗꯨ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯜꯂꯒ ꯑꯅꯤꯗꯨꯗ ꯅꯣꯛꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯈꯥꯗ ꯀꯨꯝꯊꯈ꯭ꯔꯦ ꯍꯣꯁꯄꯤꯇꯥꯜꯅꯅꯤ ꯃꯅꯨꯡ ꯌꯧꯅ ꯁꯣꯛꯇ꯭ꯔꯕꯁꯨ ꯏ ꯀꯥ ꯍꯦꯟꯅ ꯊꯣꯛꯈꯤꯕꯒ ꯃꯃꯥꯏ ꯃꯃꯤꯠ ꯁꯥꯊꯤꯅ ꯁꯣꯛꯈꯤꯕꯅ ꯗꯣꯛꯇꯔꯁꯤꯡꯅ ꯇ꯭ꯔꯤꯠꯃꯦꯟ ꯄꯤꯔꯕ ꯇꯨꯡ ꯍꯤꯗꯥꯛ ꯈꯔ ꯀꯥꯞꯂꯒ ꯗ꯭ꯔꯤꯞ ꯌꯥꯟꯗꯨꯅ ꯂꯩꯔꯤ ꯕꯣꯅꯤ ꯃꯃꯥ ꯀꯞꯂꯒ ꯏꯆꯥꯕꯨ ꯑꯁꯨꯛ ꯊꯤꯅ ꯐꯨꯔꯛꯄ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯃꯤ ꯅꯦꯛꯂꯒ ꯍꯥꯠꯇꯣꯛꯍꯟꯒꯦ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯏꯃꯥ ꯂꯩꯌꯦ ꯍꯥꯏꯌꯨ ꯏꯁꯥ ꯀꯩꯗꯧꯔꯒꯦ ꯏꯁꯥꯒꯤ ꯃꯃꯥ ꯂꯩꯌꯦ ꯅꯪꯕꯨ ꯁꯤꯒꯤ ꯐꯤꯕꯝ ꯌꯧꯍꯜꯂꯛꯄꯁꯦ ꯀꯅꯥꯅꯅꯣ ꯍꯥꯏꯌꯨ ꯃꯇꯤꯛ ꯊꯣꯛꯅ ꯂꯥꯛꯅꯒꯦ ꯏꯃꯥꯗ ꯍꯥꯏꯌꯨ ꯏꯃꯥ ꯑꯩ ꯏꯃꯥꯟꯅꯕꯤ ꯂꯥꯛꯏꯁꯦ ꯀꯣꯐꯤꯔ ꯀꯩꯅꯣ ꯈꯤꯇ ꯂꯧꯕꯤꯔꯣ ꯍꯣꯏ ꯂꯧꯔꯛꯀꯦ ꯌꯥꯏꯁꯨ ꯍꯣꯏ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨꯗ ꯄꯩꯔꯞ ꯌꯦꯡꯂꯝꯂꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤ ꯌꯥꯏꯁꯨꯅ ꯕꯣꯅꯤ ꯅꯪ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ ꯑꯗꯨꯗꯤ ꯑꯩꯅ ꯍꯪꯒꯗꯕꯅꯤ ꯅꯪꯅ ꯉꯔꯥꯡ ꯃꯌꯥꯝ ꯃꯃꯥꯡꯗ ꯅꯈꯨꯠ ꯅꯁꯥ ꯊꯦꯛꯇꯨꯅ ꯏꯀꯥꯏꯕ ꯈꯥꯡꯈꯤꯕꯗꯣ ꯑꯩꯅ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏ ngasi college lakpada mayamna thodokto parthana thokanmani hainaba tarakpadagi aina mabu khutharubani nangi maramda wa khara nganglubagi aiba sumna tawribani boni aigi maramdagi nangbusu yang wahalle ai yam lale nang ladi lalibadi mane ai mabu yam sauningi saufam thue mapana minister oirena ngakchaw thekpa yam phattaba mini yam phattaba mini nangbusu mane ikaiba pikhibani ai mabu yam warawi hayo nangi apamba nangbu wahanbagi ai mabu hatpa sungamgani akhoi tamoda takthoklaga kapthon khra loire yaisu pakhatna boni nang adumai khangano aigi maramgi dama khana chaina bathokpada ai amu hana pamdre adumna khangano mana nangbu sittabano ai khangdon leiba ngamde ai bu kana leitabra mabu lemna khaktharoi nang mangonda laman khumgi khangano nang sauningamgani haiba khangi nang musi umma phibam sida uriba nakhoi mama ge saubasu nang na themjinbi wasa sauthok piran boni ai magi maut silaga nangonda lale haizari maga mukhana onsina duna khanaran ai khutlona duna haizari mabu ngakpe boni warongna nangbu aduk thina ikaiba piraga nangna magi dam adu yongna mabu nungshibra tumin le yaiso somnana ahum da bilyat sana duna le
Partha sumagi thokpa dat langduna wakhal amada lei. Makhoi marima wa amata ngangnadi magi thokpa sanaduna lei. Tanjaduda security ama changaklaga. Partha nangna haiba CCTV footage to sidulai. Thamwa yenghorage. Thokre security do. Partha laptop to hangdoklaga yengge tawringi boboina. Numituda mi miyam changthok sansan tawrongani. Mayam do marakta gyan tagadrane. Partha kay sukumdi. Luingamna. Boboy. Kadore. Tumilay. Boboy khoktak sai. Sanarambadu toklaga. Partha phamliba romda makhoi su changlei. Hai su haibani. Numitu piano thamliba room adudagi mi aduki mate chanthok sansan tawba mali. Mayam dugi marakta chingnaningai oiba expression amatta ude. Boboy di Brindagi matang yorakadra khanna masado pakhatmana loire. Video do post tawraga Partha mamaido makut anina khumzillaga phamli. Razbirna roomda tawba thabak natraba zala. Boboyna thazade mi singche chingnaba amta ude. Loingamna video se loi fawdang yengkisidana. Boboyna wa angange haina maya karakpada Partha mamaido tapna haigalaklaga yengaroshi. Aigi thamoida chakliba pendaba thazabidaba sauningbagi mai chakse mayek singdaba video sina mi khuding chingnaba su ai pamdre loingamna lot ki khanna losin travanina kharadi warani Parthana kayam kina lot ki badamani hayingi numitta aina ngamdaba misakto yaisugi mafamda sinagani oza oigera satra oigera oiningba mo oisan loingam noklaga nang hongda video auroi Razbirna college se mathagang he ontho tanjadu na moina leiriba kadu da principal changi loingamna sir principal tapna Partha sir ga wari khra sanaba yani ko hoi sir fare dudi aigi kada chase sormapi hondok laga principal gi matung inakre Razbir su inaki boboy su chatkadabagi hagolai loingamna boboy ngaiko Kadore Wari sase Famu Boboy no petongna Kaino thi serious oina Brinda do kayam kuina losulaga thamki gi khalibo Direct hairak pududa Boboy so ai lawi Pakhatna noksinai Kaino nangduna kay matangno Aina ngangi se kaino nang yamuna khangamani Victim costly tawdo agi khwaidagi asawbini haibase nang hena khangfam thokmani Boboy tumilai Fagi de Partha se yaisubu tasing na nungshikra male. Ako'y mari pisak piklingi dagi tinarakpani. Amana magi puchel tasing na khangnaramani. Nga kinungay na ba jagat tawbudo thamkraga. Mangonda lalakpa yade fazat na loynari kay yam pabamini. Nang nihe na khang mawafamni. Sauraga fathabang ngamdaba haibase mi kuding makini. Adobo mayam nga manadaba mihul laman lay haibase. Asimasu nang ni hena khanglaba wani nangi nungsibado thamoida lengdana thamnaba hono khongfam chena lepli khai lai leitaba nante adobu mara leiba mi bu kupsillaga thamduna landaba mi da chaina pi na bhonagana suksoi soidana khangla adawa wafam sida lotchin na bhonaraga nasana hena wafam da ta na bhonagana hayengi manungda sengba hairaga Partha da lale haiso Aduga yaisu makhoini gi marakta leiriba misunderstanding se sengdokna bono nangsu aigi imanabane Partha su aigi imanabane akhoi masen gi marakta nungaina daba soidana leirakpa yabagi masak ama taseng na uba fangle masi udana bono nanthokuna chena bono gano chen ba yaroi daba proof aingonda lei nangbu threaten tawbu nate marup mari gi mari se tekta kaidana leinaba nangonda warning pibani Nang landi khangi Adubu namangda uhaidaba thodo kaya urafo Aidi landi haina na chinmenduna lairabadi Naral khwaidagi chawnga laiba misakto nang oirakani Tin kut yolaga na mitchena wishilaga wakhalda munna khalo Wase sauthoraklabani na mara laitaba mayamda Angawba taraba marupto karamba mino haibase hehek ningsingo Nang nangang batade haiduna warongno Nang huzu wangangbagi matam nati khanbagi matamni Kasai thawdok tugi oiramgani principal na kawkhrise nangdi sum famawro
ꯑꯩꯗꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯀꯥꯗ ꯃꯔꯨꯞ ꯀꯟꯕ ꯌꯥꯕ ꯎꯄꯥꯏ ꯊꯤꯔꯝꯒꯗꯧꯔꯤꯕ ꯔꯥꯖꯕꯤꯔꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯈꯤꯒꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ ꯂꯣꯏꯉꯝ ꯕꯣꯕꯣꯏꯒꯤ ꯁꯥꯒꯟꯗ ꯃꯈꯨꯠꯅ ꯇꯞꯅ ꯊꯥꯔꯝꯂꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯕꯣꯕꯣꯏ ꯉꯁꯤꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯂꯦ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯛꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯌꯥꯏꯁ꯭ꯀꯨꯜ ꯁꯥꯎꯅ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯍꯨꯛꯇꯕꯁꯤ ꯐꯈ꯭ꯔꯕ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯍꯦꯛꯇ ꯍꯧꯔꯛꯏꯅꯦ ꯁꯨꯗꯤ ꯁꯅꯥꯅ ꯑꯁ ꯇꯣꯛꯄꯤꯔꯣ ꯀꯩꯗꯧꯒꯦ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯃꯈꯣꯏ ꯃꯁꯦꯟ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯗꯅ ꯇꯧꯔꯤꯅꯤ ꯅꯨꯡꯉꯥꯏꯅꯗꯕꯗꯤ ꯃꯇꯥꯡ ꯃꯇꯝꯒꯤ ꯑꯣꯏꯅ ꯂꯣꯏꯅ ꯂꯩꯔꯛꯀꯅꯤꯅꯦ ꯅꯨꯡꯉꯥꯏꯅꯗꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯨ ꯂꯣꯏꯅꯃꯛ ꯍꯥꯠꯀꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯑꯩ ꯀꯌꯥꯝ ꯀꯨꯏꯅ ꯃꯥꯒꯤ ꯋꯥꯀꯠ ꯃꯌꯥꯝꯁꯦ ꯇꯥꯛꯈꯣ ꯍꯥꯏꯕꯅꯣ ꯇꯣꯛꯂꯁꯤ ꯀꯩꯗꯧꯔꯒꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯁꯣꯛꯄ ꯏꯃꯨꯡꯗꯅꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇ꯭ꯔꯤꯕꯁꯤꯗꯤ ꯀꯔꯤꯒꯤ ꯍꯥꯏꯗꯕ ꯃꯤꯒꯤꯁꯨ ꯏꯃꯨꯡ ꯃꯅꯨꯡ ꯂꯩꯔꯤꯕꯅꯤ ꯋꯥ ꯌꯥꯝꯅ ꯆꯥꯎꯅ ꯉꯥꯡꯂꯛꯈ꯭ꯔꯕꯖꯥꯠꯅꯤ ꯃꯆꯥꯅꯨꯄꯥꯅ ꯀꯔꯤꯁꯨ ꯇꯧꯕꯤꯔꯅꯨ ꯍꯥꯏꯕꯒꯤ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯅꯤ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯆꯥꯡ ꯌꯦꯡꯅꯔꯝꯒꯗꯕꯅꯤ ꯍꯥꯏꯗꯅ ꯑꯗꯨꯛ ꯆꯥꯎꯅ ꯉꯥꯡꯉꯛꯂꯤꯕꯅꯤ ꯃꯣꯏꯅ ꯀꯔꯤꯁꯨ ꯇꯧꯗꯅ ꯑꯩꯒꯤ ꯏꯆꯥꯅ ꯑꯗꯨꯛ ꯊꯤꯅ ꯁꯥꯎꯔꯒ ꯈꯨꯠ ꯊꯥꯔꯛꯀꯗꯕ ꯅꯠꯇꯦ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯏꯆꯥꯒꯤ ꯃꯑꯣꯡ ꯈꯔꯗꯤ ꯑꯗꯨ ꯈꯪꯉꯤ ꯃꯣꯏꯒꯤꯁꯨ ꯑꯁꯣꯏꯕ ꯌꯥꯝ ꯂꯩꯔꯝꯒꯅꯤ ꯀꯣꯂꯦꯖꯇꯒꯤꯁꯨ ꯄꯥꯎ ꯌꯥꯝꯅ ꯂꯥꯛꯂꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯕꯒꯤ ꯃꯥꯅ ꯇꯧꯅꯤꯡꯕꯗ ꯇꯧꯔꯤꯕꯁꯦ ꯑꯩ ꯄꯥꯝꯗꯦꯀꯣ ꯑꯩ ꯄꯥꯝꯗꯦ ꯍꯥꯏꯔꯤꯁꯤꯅꯤ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅꯕꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯅꯠꯇꯦ ꯍꯥꯏꯗꯧꯔꯤꯔꯣ ꯅꯍꯥ ꯑꯣꯏꯕꯒꯤ ꯑꯗꯨꯛ ꯉꯥꯎꯕꯅꯤ ꯃꯆꯤꯡ ꯈꯔ ꯐꯠꯇꯕꯁꯤꯗ ꯃꯤ ꯈꯔꯗꯤ ꯑꯗꯨꯝ ꯈꯠꯅꯔꯅꯤꯗꯣ ꯃꯤ ꯈꯠꯅꯩ ꯐꯠꯇꯕ ꯇꯧꯏ ꯍꯥꯏꯗꯨꯅ ꯏꯆꯥ ꯅꯠꯇꯦ ꯍꯥꯏꯕ ꯌꯥꯗꯧꯔꯤꯔꯣ ꯅꯍꯥ ꯑꯣꯏꯕꯒꯤ ꯍꯧꯅꯁꯥ ꯏ ꯈꯦꯡꯕꯒꯤ ꯈꯠꯅ ꯆꯩꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯃꯛ ꯌꯥꯎꯔꯛꯂꯗꯧꯅꯤ ꯑꯩꯈꯣꯏ ꯁꯣꯛꯂꯤꯕ ꯑꯉꯥꯡꯗꯨꯗ ꯆꯠꯇꯨꯅ ꯍꯪꯂꯤꯗꯅ ꯃꯣꯏ ꯄꯥꯕꯨꯡꯅ ꯑꯁꯨꯛ ꯆꯥꯎꯕ ꯐꯝ ꯄꯥꯏꯔꯒ ꯏꯆꯥ ꯐꯥꯎ ꯀꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯀꯔꯤ ꯀꯥꯟꯅꯩ ꯇꯣꯛꯄꯤꯔꯣ ꯕꯣꯠꯀ ꯂꯦꯞꯄꯤꯔꯅꯨ ꯅꯪꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡ ꯕꯣꯠꯇ ꯇꯥꯏꯅꯕꯗꯨ ꯇꯧꯔꯛꯀꯅꯨ ꯅꯨꯃꯤꯠ ꯁꯨꯔꯛꯄꯗꯅꯦ ꯅꯪ ꯆꯩ ꯁꯣꯏꯗꯅ ꯆꯥꯔꯅꯤ ꯕꯣꯠ ꯂꯦꯞꯂꯨꯕꯗꯨꯅꯅꯤꯅꯦ ꯑꯩꯅ ꯃꯊꯥ ꯁꯥꯔꯤꯕꯁꯦ ꯃꯤ ꯃꯌꯥꯝꯁꯤꯅ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯅꯔꯝꯒꯅꯤ ꯍꯣ ꯏꯆꯥꯁꯤ ꯅꯝꯕꯔ 4 ꯂꯂꯣꯟꯕꯩ ꯐꯥꯕꯃꯛꯇꯤ ꯅꯠꯇꯦꯗꯅ ꯃꯣꯏ ꯄꯥꯕꯨꯡꯅ ꯃꯤꯒꯤ ꯌꯥꯝ ꯈꯠꯂꯒ ꯌꯨꯝꯁꯦ ꯃꯤ ꯃꯌꯥꯝ ꯀꯧꯁꯤꯟꯗꯨꯅ ꯂꯩꯕꯤꯍꯧꯔꯣ ꯏꯃꯥ ꯏꯆꯥ ꯀꯗꯥꯏꯗꯅꯣꯃ ꯏꯪꯅ ꯍꯤꯡꯂꯨꯔꯒꯦ ꯅꯪ ꯅꯆꯥ ꯀꯪꯈꯠꯂꯨꯀꯣ ꯀꯪꯈꯠꯂꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪ ꯀꯪꯈꯠꯀꯅꯤ ꯏꯆꯥꯗꯤ ꯏꯆꯥꯁꯦ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯃꯄꯥꯒꯤ ꯄꯋꯥꯔ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕꯗꯣ ꯃꯇꯨꯡ ꯍꯥꯏꯕꯤꯅꯨ ꯃꯤ ꯈꯠꯅꯒꯦꯔꯥ ꯆꯩꯅꯒꯦꯔꯥ ꯃꯁꯥꯒꯤ ꯃꯍꯩ ꯃꯇꯤꯛ ꯆꯥꯅ ꯍꯩꯕꯒꯤ ꯃꯌꯥꯝꯅ ꯑꯗꯨ ꯏꯀꯥꯏ ꯈꯨꯝꯅꯕꯅꯤ ꯃꯣꯏ ꯄꯥꯕꯨꯡꯅ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯒ ꯏꯆꯥꯒ ꯃꯔꯤ ꯂꯩꯅꯗꯦ ꯃꯄꯥ ꯃꯃꯥ ꯑꯣꯏꯕꯒꯤ ꯑꯗꯨꯛ ꯁꯦꯟꯅꯖꯕꯒꯤ ꯋꯥꯅꯤ ꯅꯆꯥꯁꯤ ꯅꯊꯟꯇꯒꯤ ꯑꯣꯏꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯅꯪꯅ ꯍꯥꯏꯔꯤꯁꯤꯗꯤ ꯍꯥ ꯑꯩꯕꯨ ꯌꯥꯝ ꯐꯠꯇꯕ ꯑꯃ ꯑꯣꯏꯅ ꯍꯦꯛꯇ ꯎꯍꯜꯂꯦꯕ ꯌꯥꯔꯦ ꯑꯩ ꯅꯪꯒ ꯑꯣꯟꯖꯤꯟꯅꯅꯤꯡꯗ꯭ꯔꯦ ꯅꯆꯥ ꯅꯨꯄꯥ ꯀꯧꯊꯣꯔꯛꯑꯣ ꯋꯥꯔꯤ ꯁꯥꯒꯦ ꯑꯩ ꯊꯦꯝꯃꯨꯡ ꯊꯣꯔꯛꯇꯨꯅ ꯍꯣ ꯏꯆꯥꯅꯨꯄꯥꯗꯤ ꯊꯣꯛꯈ꯭ꯔꯦ ꯎꯕꯤꯍꯧꯗ꯭ꯔꯕꯣ ꯁꯨꯗꯦꯁꯅꯥꯅ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩꯕꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯀꯨꯝꯊꯔꯛꯄꯒꯅꯤꯗ ꯁꯤꯗ ꯂꯩꯔꯤꯁꯦ ꯏꯃꯥꯁꯤꯒ ꯄꯥꯕꯨꯡꯒꯅ ꯈꯠꯅꯔꯤꯉꯩ ꯊꯣꯔꯛꯂꯒ ꯒꯥꯔꯤ ꯊꯧꯔ ꯊꯣꯛꯈ꯭ꯔꯗꯨꯕꯨ ꯀꯔꯤꯅꯣꯅꯦ ꯑꯩꯕꯨ ꯎꯍꯧꯗꯦꯗ ꯀꯣꯂꯦꯖ ꯆꯠꯂꯤꯔꯅꯤ ꯃꯥꯒꯤꯗꯨꯕꯣ ꯌꯥꯝ ꯀꯟꯅ ꯈꯠꯅꯕꯗꯨꯗ ꯎꯍꯧꯔꯝꯂꯔꯣꯏ ꯈꯪꯗꯦ ꯌꯨꯅꯤꯐꯣꯔꯝꯁꯨ ꯂꯩꯇꯕ ꯀꯣꯂꯦꯖꯇꯨꯕꯨ ꯑꯩꯁꯨ ꯀꯗꯥꯏꯗꯅꯣ ꯈꯪꯗꯦ ꯆꯠꯈ꯭ꯔꯤꯗꯣ ꯀꯥꯟꯅꯗꯕ ꯋꯥꯔꯤꯗ ꯍꯦꯛ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯔꯤꯉꯩ ꯏꯆꯥ ꯆꯠꯈꯤꯕꯒ ꯈꯪꯍꯧꯗ꯭ꯔꯦ ꯉꯁꯤꯁꯦ ꯃꯈꯣꯏꯒꯤ ꯕꯥꯁꯀꯦꯠꯕꯣꯜꯒꯤ ꯃꯦꯠꯁꯁꯨ ꯂꯩ ꯍꯥꯏꯔꯝꯕꯅꯤꯅꯦ ꯑꯗꯨꯕꯨꯗꯤ ꯑꯩ ꯊꯣꯛꯈ꯭ꯔꯕꯅꯤ ꯃꯈꯣꯏ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯃꯇꯝꯈꯔ ꯁꯥꯡꯅ ꯇꯧꯅꯕ ꯍꯥꯏꯗꯅ ꯋꯥꯒ ꯉꯥꯡꯕꯤꯔꯛꯀꯅꯨꯗ ꯁꯥꯎꯅ ꯆꯪꯈꯤ ꯌꯥꯏꯁ꯭ꯀꯨꯜꯅ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯃꯁꯤꯗꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯇꯧꯔꯦꯗꯨꯅꯤ ꯆꯥꯎꯈ꯭ꯔꯕ ꯀꯣꯂꯦꯖꯇꯨꯗ ꯂꯩꯔꯤꯕ ꯃꯈꯜ ꯃꯈꯜꯒꯤ ꯀ꯭ꯂꯥꯁꯁꯤꯡꯗꯨ ꯆꯪꯗꯨꯅ ꯃꯤ ꯑꯃꯃꯝꯇ ꯑꯣꯏꯅ ꯆꯪꯁꯟꯗꯨꯅ ꯗꯞ ꯇꯧꯔꯤꯕ ꯍꯥꯏꯗꯨꯅꯤ ꯃꯈꯣꯏꯒꯤꯗꯣ ꯔꯥꯖꯕꯤꯔꯅ ꯍꯩ ꯅꯣꯏ ꯂꯣꯏ ꯄꯔꯦꯡ ꯂꯦꯞꯄꯨ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯕꯩ ꯋꯥ ꯅꯠꯇꯦ ꯅꯔꯥ ꯂꯩꯔꯗꯤ ꯗꯟꯗꯤ ꯐꯪꯗꯣꯏꯅꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏꯁꯦ ꯀꯣꯂꯦꯖꯁꯤꯗ ꯇꯝꯃꯤꯟꯅꯕ ꯁꯥꯇ꯭ꯔꯅꯤ ꯈꯜꯂꯨꯔꯅꯨ CIDꯅꯦ ꯈꯜꯂꯣ ꯅꯨꯄꯤ ꯑꯃꯅ ꯃꯤꯁꯤ ꯃꯤꯅꯥꯒ ꯌꯥꯎꯕꯩ ꯃꯑꯣꯡꯅꯤ ꯇꯟꯗꯧꯔꯤ ꯌꯥꯝꯅ ꯌꯨꯝ ꯍꯜꯂꯧꯁꯤꯔꯥ ꯈꯪꯗꯦ ꯃꯀꯣꯛ ꯆꯥꯕ ꯀꯩꯅꯣꯝ ꯇꯧꯔꯤ ꯃꯣꯏꯁꯤꯡꯁꯦ ꯔꯥꯖꯕꯤꯔꯅ ꯍꯦ ꯑꯗꯨꯋꯥꯏꯗ ꯄꯦꯄꯥ ꯌꯥꯝ ꯉꯥꯡꯉꯤꯗꯣ ꯀꯣꯏꯊꯠꯂꯨꯔꯣ ꯁꯤꯡꯒꯜ ꯀꯨꯏꯅ ꯑꯣꯏꯕꯩ ꯊꯃꯣꯏꯅ ꯃꯔꯣꯜ ꯑꯃ ꯅꯤꯛ ꯅꯤꯛ ꯂꯥꯎꯔꯤꯉꯩꯁꯤꯗ ꯏꯔꯥꯡ ꯇꯧꯔꯛꯀꯅꯣ ꯂꯣꯏꯉꯝꯅ ꯏꯔꯥꯡꯗꯤ ꯅꯪꯅꯤꯅꯦ ꯇꯧꯔꯤꯁꯦ ꯂꯥꯛꯑꯣ ꯃꯣꯏ ꯀ꯭ꯂꯥꯁꯁꯦ ꯃꯔꯥ ꯂꯩꯖꯗꯕ ꯀ꯭ꯂꯥꯁꯅꯤ ꯑꯁꯣꯝ ꯆꯠꯂꯁꯦ ꯅꯪ ꯁꯤꯅ ꯉꯁꯥꯏꯗ ꯍꯦꯛ ꯆꯪꯕꯒ ꯐꯖꯅꯁꯨ ꯌꯦꯡꯗꯦ ꯑꯗꯨꯒ ꯃꯔꯥ ꯂꯩꯖꯗꯕ ꯉꯥꯛꯇꯅꯤ ꯍꯦꯛꯇ ꯀ꯭ꯂꯥꯁ ꯈꯨꯗꯤꯡ ꯅꯨꯄꯤ ꯑꯄꯥꯝꯕ ꯌꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯅꯪꯗꯧ ꯅꯨꯄꯤ ꯆꯣꯞꯇꯦꯀꯣ
ꯕꯣꯕꯣꯏꯗꯨꯅ ꯀꯔꯣꯟ ꯆꯠꯈ꯭ꯔꯦ ꯉꯁꯥꯏꯗ ꯃꯃꯤ ꯐꯥꯎ ꯅꯦꯠꯀꯤ ꯐꯪꯗꯦꯅꯦ ꯃꯗꯨꯏ ꯃꯤꯗꯣ ꯂꯥꯛꯑꯣ ꯚꯥꯏꯂꯣꯏꯟ ꯀ꯭ꯂꯥꯁꯇ ꯑꯃꯨꯛ ꯆꯪꯉꯨꯔꯁꯤ ꯀ꯭ꯂꯥꯁ ꯇꯧꯔꯤꯍꯦ ꯑꯣꯖꯥꯁꯨ ꯂꯩ ꯐꯖꯃꯟꯗꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯇꯩ ꯆꯪꯉꯔꯣꯏꯁꯤ ꯚꯥꯏꯌꯣꯂꯤꯟ ꯀ꯭ꯂꯥꯁ ꯂꯣꯏꯕ ꯉꯥꯏꯔꯁꯤ ꯄꯥꯔꯊꯥꯗꯣ ꯑꯁꯣꯝꯗ ꯂꯥꯛꯑꯣ ꯍꯥꯏꯌꯣ ꯌꯥꯔꯦ ꯑꯩꯈꯣꯏ ꯇꯧꯔꯁꯤ ꯃꯥ ꯑꯁꯣꯝꯗ ꯅꯩꯔꯝꯈꯤꯅꯤ ꯃꯥꯏ ꯃꯅꯥꯛ ꯆꯠꯂꯨꯁꯤ ꯗꯤꯞꯅ ꯅꯣꯏꯅꯤ ꯆꯠꯂꯨꯔꯣ ꯑꯩꯈꯣꯏ ꯁꯤꯗ ꯀ꯭ꯂꯥꯁ ꯍꯦꯛ ꯂꯣꯏꯕꯒ ꯆꯪꯉꯝꯃꯒꯦ ꯚꯥꯏꯌꯣꯂꯤꯟ ꯁꯨꯝ ꯇꯥꯍꯧꯔꯒꯦ ꯔꯥꯖꯕꯤꯔꯅ ꯇꯥꯟꯖꯥ ꯑꯁꯤꯗ ꯚꯥꯏꯌꯣꯂꯤꯟꯒ ꯌꯥꯝ ꯇꯥꯅꯤꯡꯉꯛꯑꯅꯤ ꯅꯪ ꯔꯦꯛꯁꯅ ꯚꯥꯏꯌꯣꯂꯤꯟ ꯇꯥꯛꯄꯤ ꯑꯣꯖꯥ ꯅꯨꯄꯤꯁꯦ ꯃꯥꯅ ꯉꯥꯎꯔꯤꯅꯤ ꯖꯨꯒꯣꯠ ꯆꯥꯈꯤꯗ꯭ꯔꯕ ꯑꯁꯤ ꯂꯩꯔꯗꯤ ꯃꯊꯤꯐꯥꯎ ꯈꯥꯡꯒꯠꯂꯤꯅꯤ ꯂꯣꯏꯉꯝꯅ ꯅꯁꯛꯇꯨꯒ ꯅꯪ ꯇꯧꯊꯣꯔꯛꯄ ꯑꯃ ꯌꯥꯔꯦ ꯑꯗꯨꯗꯤ ꯚꯥꯏꯌꯣꯂꯤꯟ ꯇꯥꯕ ꯑꯣꯏ ꯑꯣꯖꯥ ꯌꯦꯡꯕ ꯑꯣꯏ ꯂꯩꯍꯧꯔꯣ ꯑꯣꯖꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯀ꯭ꯂꯥꯁꯇ ꯂꯩꯔꯤ ꯃꯤꯁꯤꯡꯁꯦ ꯀꯅꯥꯝ ꯊꯣꯛꯍꯜꯂꯝꯃꯅꯣ ꯗꯤꯞꯅ ꯑꯣꯀꯦ ꯕ꯭ꯔꯣ ꯀꯣꯂꯦꯖ ꯇꯣꯛꯅꯤ ꯂꯩꯔꯝꯕꯗꯣ ꯌꯨꯝꯗꯒꯤ ꯈꯔ ꯆꯩꯔꯛꯄꯗꯨꯒ ꯃꯤꯁꯅꯥꯒꯤ ꯆꯀ꯭ꯔꯤꯒ ꯄꯨꯟꯗꯨꯅ ꯇꯟꯅ ꯇꯟꯅ ꯀꯣꯂꯦꯖ ꯂꯥꯛꯆꯕꯅꯤ ꯃꯌꯥꯝ ꯆꯪꯅꯔꯤꯗꯣ ꯀꯔꯤꯅꯣ ꯍꯥꯏꯐꯦꯠ ꯈꯟꯖꯥꯅꯩ ꯃꯤꯁꯅꯥꯅ ꯑꯗꯨ ꯑꯗꯥ ꯌꯩꯊꯣꯛ ꯌꯩꯁꯤꯟ ꯇꯧꯔꯤꯅ ꯅꯣꯇꯤꯁꯇꯤ ꯊꯣꯛꯈ꯭ꯔꯦ ꯀꯩꯅꯣ ꯃꯌꯥꯝ ꯆꯦꯟꯅꯩꯁꯤꯕꯣ ꯑꯃꯨꯛ ꯇꯧꯅꯤ ꯍꯥꯏꯔꯖꯥꯠꯂꯣ ꯂꯣꯏꯔꯦꯍꯦ ꯑꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯃꯣꯏꯗꯨ ꯂꯣꯏꯔ ꯐꯦꯁꯟ ꯁꯣꯅꯤ ꯌꯥꯏꯁꯨꯅ ꯍꯪꯉꯣ ꯀꯅꯥꯗꯅꯣꯃ ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ ꯀꯔꯤ ꯃꯌꯥꯝ ꯂꯥꯡꯅꯔꯤꯁꯤꯕꯣ ꯅꯍꯥꯟ ꯄꯤꯌꯥꯅꯣ ꯄꯔꯐꯣꯔꯃꯦꯟꯁꯇ ꯅꯨꯄꯤ ꯑꯃꯒꯤ ꯄꯤꯌꯥꯅꯣ ꯁ꯭ꯇ꯭ꯔꯤꯡ ꯊꯠꯄꯗꯣ ꯃꯤꯅ ꯊꯗꯠꯄ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯗ ꯑꯩꯈꯣꯏ ꯐꯥꯎꯟꯗꯔꯒꯤ ꯃꯆꯥꯅꯨꯄꯥꯅꯅꯤꯅ ꯀꯅꯥꯅꯅꯣ ꯁꯟꯗꯣꯛꯏ ꯑꯗꯨ ꯃꯥꯗꯤ ꯇꯧꯗ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯀꯅꯥꯅ ꯇꯧꯔꯤꯅꯣꯅ ꯃꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯀ꯭ꯂꯥꯁ ꯈꯨꯗꯤꯡ ꯅꯩꯔꯤꯕꯅꯤ ꯌꯥꯏꯁꯨ ꯁꯥꯎꯅꯤꯡꯅ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯁꯨꯛ ꯌꯥꯝ ꯉꯛꯆꯥꯎ ꯊꯦꯛꯏꯁꯦ ꯋꯥꯔꯛꯄꯤꯅꯕ ꯂꯩꯇ꯭ꯔꯖꯥꯠꯂꯣ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗꯤ ꯀꯩꯝ ꯍꯥꯏꯗ꯭ꯔꯣ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅꯗꯤ ꯍꯥꯟꯅ ꯐꯖꯅ ꯍꯪꯉꯤ ꯍꯥꯏꯌꯦ ꯑꯁꯦꯡꯕ ꯃꯥꯅ ꯊꯗꯠꯄ꯭ꯔꯥ ꯊꯗꯠꯇꯕ꯭ꯔꯥꯅ ꯑꯗꯨꯗ ꯇꯁꯦꯡꯅ ꯅꯠꯇꯦ ꯈꯪꯕꯗꯩ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯌꯥꯕ ꯄꯤꯔ ꯇꯧꯔꯤꯁꯤꯅꯤ ꯑꯆꯧ ꯑꯁꯥꯡ ꯃꯆꯥ ꯑꯣꯏꯔꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯃꯥ ꯂꯥꯟꯗꯦ ꯍꯥꯏꯕꯗꯨꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯁꯨꯃꯥꯏꯅ ꯆꯌꯦꯠꯅꯕꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ ꯑꯇꯩ ꯑꯀꯥꯏ ꯈꯠꯅ ꯆꯩꯅꯗꯅꯕ ꯐꯖꯅ ꯍꯥꯏꯈꯤ ꯃꯥꯜꯂꯦ ꯋꯥ ꯍꯪꯕ ꯅꯠꯇꯅ ꯑꯇꯩ ꯑꯍꯦꯟꯕꯗꯤ ꯇꯧꯗꯦ ꯃꯤꯁꯅꯥꯅ ꯃꯥꯒꯤꯁꯦ ꯇꯁꯦꯡꯅ ꯇꯧꯗꯕ ꯃꯥꯜꯂꯦ ꯑꯁꯦꯡꯕ ꯑꯃꯗꯤ ꯈꯪꯅꯕ ꯉꯥꯏꯔꯁꯦ ꯑꯩꯅ ꯐꯥꯎ ꯇꯨꯃꯤ ꯂꯩꯔꯒ ꯃꯥꯅ ꯑꯁꯨꯛ ꯋꯥ ꯆꯥꯎꯊꯣꯛꯅꯕ ꯁꯤꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩ ꯃꯥꯒ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃ ꯉꯥꯡꯅꯒꯦ ꯄꯦꯟꯇꯤꯡ ꯀ꯭ꯂꯥꯁꯇꯅꯤ ꯄꯥꯔꯊꯥꯅ ꯄꯤꯌꯥꯅꯣ ꯁ꯭ꯇ꯭ꯔꯤꯡ ꯀꯅꯥꯅ ꯊꯗꯠꯄ ꯅꯨꯄꯥ ꯑꯃꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯅꯨꯃꯤꯠꯇꯨ ꯃꯌꯥꯝ ꯂꯣꯏꯅ ꯍꯣꯜꯗ ꯂꯩꯅꯕꯅꯤ ꯑꯩꯈꯣꯏꯁꯨ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯝ ꯌꯥꯎꯔꯦ ꯇꯧꯗꯦ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯅꯪꯅ ꯋꯥ ꯑꯁꯨꯛ ꯌꯥꯝ ꯉꯥꯡꯉꯤꯁꯦ ꯅꯪꯅ ꯊꯗꯠꯂꯤꯔꯥ ꯃꯌꯥꯝꯁꯤꯗꯁꯨ ꯆꯤꯡꯅꯗꯅꯕ ꯐꯖꯅ ꯁꯟꯗꯣꯛꯅ ꯍꯥꯏꯕꯅꯤ ꯂꯥꯟꯅ ꯈꯟꯅꯣ ꯅꯣꯏ ꯃꯔꯛꯁꯤꯗ ꯁꯤ ꯃꯇꯥꯡꯗ ꯆꯦꯟꯅꯕ ꯌꯥꯎꯔꯗꯤ ꯅꯁꯥꯅ ꯈꯪꯅ ꯃꯇꯝ ꯂꯩꯔꯤꯉꯩꯁꯤꯗ ꯊꯣꯛꯂꯛꯑꯣ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯝ ꯑꯐꯕ ꯑꯣꯏꯔꯣꯏ ꯇꯥꯟꯖꯥꯗꯨꯗ ꯊꯣꯡꯖꯤꯟꯗꯒꯤ ꯌꯥꯏꯁꯨꯅ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯃꯌꯥꯝꯗꯣ ꯌꯥꯏꯁꯨꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯏ ꯄꯥꯔꯊꯥꯗꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯂꯩꯔꯤ ꯌꯥꯏꯁꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯉꯁꯤꯅ ꯑꯃꯨꯛ ꯀꯅꯥꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯊꯨꯒꯥꯏꯒꯦ ꯍꯥꯏꯅꯣ ꯅꯪꯅ ꯇꯧꯕ ꯊꯕꯛꯇꯣ ꯉꯝꯃꯤ ꯀꯅꯥꯅꯁꯨ ꯅꯊꯛꯇ ꯍꯪꯒꯠꯅ ꯉꯥꯡꯕ ꯉꯝꯂꯔꯣꯏ ꯃꯇꯥꯒꯨꯝ ꯅꯪꯅ ꯃꯤꯉꯣꯟꯗ ꯃꯔꯥꯜ ꯁꯤꯅꯕ ꯍꯣꯠꯅꯔꯤꯁꯦ ꯀꯩꯒꯤꯅꯣ ꯄꯥꯔꯊꯥ ꯀꯩꯁꯨ ꯈꯨꯝꯗꯦ ꯌꯥꯏꯁꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯀꯣꯂꯦꯖꯁꯤꯗ ꯑꯩꯒ ꯌꯥꯅꯗꯕ ꯅꯨꯡꯉꯥꯏꯅꯈꯤꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯁꯨꯝꯕ ꯊꯕꯛ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯕ ꯂꯩꯇꯦ ꯑꯩꯒꯤ ꯅꯪ ꯅꯠꯇꯅ ꯃꯤꯒꯤ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯋꯥꯐꯝꯁꯦ ꯑꯩꯒꯤꯅꯤ ꯑꯩꯃꯛꯅ ꯇꯨꯃꯤꯟ ꯂꯩꯁꯜꯂꯐꯥꯎ ꯑꯩꯒꯤ ꯃꯔꯝꯗ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯑꯋꯥꯠ ꯑꯄꯥ ꯁꯥꯏꯁꯦ ꯀꯩꯒꯤꯅꯣ ꯅꯪꯕꯨ ꯅꯊꯧ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ ꯑꯆꯧ ꯑꯁꯥꯡꯒꯤ ꯃꯆꯥꯅꯤ ꯍꯥꯏꯅ ꯅꯪꯅ ꯇꯧꯏꯁꯦ ꯅꯣꯡꯃꯗꯤ ꯅꯪꯕꯨ ꯉꯝꯕ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯒꯅꯨ ꯍꯟꯗꯛꯃꯨꯛꯇꯤ ꯄꯥꯔꯊꯥ ꯃꯃꯥꯏꯗꯨ ꯂꯩꯁꯤꯜꯂꯛꯂꯒ ꯁꯥꯎꯅ ꯂꯥꯎꯔꯛꯏ ꯍꯣꯏ ꯅꯪ ꯋꯥ ꯉꯥꯡꯕꯗ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯣ ꯑꯩ ꯀꯔꯤ ꯑꯣꯏꯕ ꯑꯣꯏꯗꯕ ꯃꯔꯤ ꯑꯝꯇ ꯂꯩꯅꯗꯦ ꯑꯗꯨꯒ ꯋꯥꯐꯝꯁꯤꯗ ꯑꯩꯒꯤ ꯃꯤꯡ ꯄꯛꯂꯝꯕꯒꯤ ꯑꯩ ꯌꯥꯎꯕꯅꯤ ꯅꯪꯒꯤ ꯃꯔꯝꯒꯤ ꯑꯣꯏꯅꯗꯤ ꯑꯩꯉꯣꯟꯗ ꯗꯔꯀꯥꯔ ꯂꯩꯇꯦ ꯅꯀꯣꯛꯇꯨꯗ ꯑꯐꯕ ꯈꯔꯁꯨ ꯈꯟꯕ ꯇꯝꯃꯨ ꯑꯩꯅ ꯊꯕꯛꯇꯨ ꯇꯁꯦꯡꯅ ꯇꯧꯕ ꯑꯣꯏꯔꯝꯂꯁꯨ ꯑꯆꯧ ꯑꯁꯥꯡꯒꯤ ꯃꯆꯥꯅꯤ ꯀꯅꯥꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ ꯇꯨꯃꯤ ꯂꯩꯊꯣꯛꯂꯝꯒꯅꯤ ꯑꯩꯅ ꯂꯥꯜꯂꯨꯗꯕ ꯃꯐꯝꯗꯗꯤ ꯏꯈꯨꯠꯇ ꯈꯨꯠꯂꯥꯏ ꯌꯥꯎꯗ꯭ꯔꯕꯁꯨ ꯏꯇꯨꯡꯗ ꯀꯅꯥꯝ ꯂꯩꯇ꯭ꯔꯕꯁꯨ ꯂꯥꯟꯊꯦꯡꯅꯕ ꯉꯝꯕ ꯄꯥꯔꯊꯥꯅꯤ ꯅꯪꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯅꯨꯄꯥꯗ ꯂꯨꯝꯅ ꯈꯟꯕꯤ ꯑꯩꯕꯨꯅ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕꯗꯣ ꯅꯠꯇꯦ ꯋꯥꯈꯜꯁꯨ ꯆꯞ ꯃꯥꯟꯅꯅ ꯎꯏ ꯌꯥꯝꯅꯕꯨ ꯆꯥꯅꯔꯤꯅꯦ ꯅꯇꯩ ꯅꯅꯥꯎ ꯑꯣꯏꯕꯁꯨ ꯌꯥꯝꯅꯕꯨ ꯆꯥꯅꯅꯤ ꯅꯥꯔꯦ ꯍꯥꯏꯗꯥꯏ ꯐꯥꯔꯒ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯒꯦ ꯑꯗꯨꯒ ꯍꯅꯤꯃꯨꯟ ꯆꯠꯄꯗ ꯄ꯭ꯂꯦꯟ ꯄꯣꯛꯈꯥꯏꯔꯒ ꯑꯅꯤꯃꯛ ꯁꯤꯔꯣ ꯂꯥꯜꯂꯛꯇꯨꯗ ꯃꯤꯠꯁꯅꯥꯗꯣ ꯅꯣꯛꯅꯤꯡꯂ ꯃꯥꯜꯂꯤ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯅꯣꯛꯂꯤ ꯋꯥꯈꯜ ꯑꯗꯨ ꯈꯟꯊꯔꯝꯂꯣꯏ ꯍꯥꯏꯕꯗꯤ ꯈꯜꯂꯨꯗꯕꯅꯤ ꯑꯗꯨꯛ ꯆꯥꯎꯔꯒ ꯃꯤꯒꯤ ꯃꯤꯠ ꯈꯛꯇꯗ ꯌꯦꯡꯕꯗ ꯃꯤꯑꯣꯏꯕꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥ ꯈꯪꯕ ꯌꯥꯔꯕ ꯃꯇꯝꯗꯨꯗ ꯑꯄꯪꯕ ꯃꯤꯒꯤ ꯍꯧꯅꯕ ꯏꯅꯥꯅ ꯇꯥꯕꯅ ꯑꯆꯨꯝꯕꯅꯤ
iminna ubana asengbani haibagi wakhaldo hadak matangsida thadokna bono nupa ngaw leibana kanaroi aina ngarang haikibadu ningsingo ngasigi numitta nang college sidagi chatkibasu yaroi lotkibasu yaroi koithi thiraga aigi wasak ngakani aduga simasu haibige. A negative mind will never give you a positive life. Ku manung changlamdai fau masi wahai sa ningsingna bono. Nasaidagi wa ngangda magi wa da taramba yaisu mapi ina chelakli. Tarakadabagi yandu na leire. Mataudu da nupado wa makha tabasu ngamdre. Nungsibasu helakpagum tawi. Ging bangam dramali. Yaisugi naktagi tapna lapthoklaga kadudagi thokre. Ma hik thokibaga mi leiga kaukre. Angang machagum hik kabla yaisu. Mabu themduna talairaba mamanabidusu amuk hanna thenjin biragli. Loingamna. Nang ni ngasai kay theory atay loi to violin class tagi amu horase. Partha tapna. Yam ka fore. Kanabo. Nupagi michang changbaduda yam sawningure. Kaino na ngangi dubo. Wahi kra hen kramale kapkre. Kanai warinu. Rasbirina. Walo sinadringida anauba thingnarasa alomaisibo. Parthana. Poetry class su changuse. Loingamna. Oiroidaba ngak taw leire. Rasbirina. Lao lao. Ahum du poetry class leiriba adomda lai. Isik sikpa maphamni. Mayam du magi machi famduna leini. Parthana. Mayam warau yade khra yatore. Nupi amana. Nanga saide mayam da interrogation chathari haine. Chathabiyu. Saireng ibaga laptop ke. Rasbirina. Masak fazaini aside. Loingamna. Nupi imta uba yaraktrise kamai torino. Sum khaibani he. Khaini nang. Nupi na anamba laiba class oibana ahenbadi tawdre. Mamittu na mathang yinglai. Mayam do michibu khachanbo nokpubo noksilakbo ma oini ikairaktori. Sum yinglaga chatki haina laithokpani. Kari monoma ningsinglaktuna mamai leisilai. Ure laptakna famliba nupido. Mamai mami thakthai. Masado pakhatpana laifam mama khangdabagumna. Chingnana manakta prapap changsilai. Mana changsilakpagi matawgum nupido sumhilgi khongjan yanglammi. Kanasuna tem hakto Brindana niktuna yaisu tanaba Parthaga phone wari sanan kiba misakni. Parthasu chingnana changlakpani soidrabani magi wahangda adubu daw yadaba haidoira rek sanglai. Kainu loingaw nang phone paide Rasbir kiso khoina lahore. Lao class loi hore. Rasbir Parthada onsilaga. Kaino yungleiduwa violin class to loingamna khachingna male yengwarsalao. Partha mamai mamit leithorai. Adubu nupigi masaktumadi munna khangjinkre. Loingamna. Ai phone yoramdre. Rasbirna. Amuk tahoraba. Rexna. My phone sina leira taho. Lokasu thamdamne amta. Video nungai madi yaukideko. Nang do oktoba tawde he. Rexna. Nang phone do na kona thirase phangni. Dipto asa nupi tung inakre. Moini da mi thoan kino hairambani. Brinda haibra machin khra kalli. Kaigi thoke yadrinu na khatnawbani. Loingamna. Kharthuna jaslawe. Makhoi mari do laptakna Brindaga mamanaba aniduga mari yetnari do urai. Hanto haibani ko. Na khazai do khupak sino on na thawra. Moi ye duga kari mari leina ge aiga. Mamanabana. Mari leina da bangaktani. Nangsu mari leina dradi kedau chen gi honaino. Nga ngairo. Eye contact to be question and answer do. Nang hana to hollage. Ai noi dong na matamang han bayaba minate. Lambi sa thuna thado. Police call dringi. Police call rasu wahang pahong torani. Tu victim ori bi hero adalai. Hainari nge yoksile Parthana. Brinda sound tawda yadabaini. Brinda masado pakhatpana niklabani adubu thokti. Aibu chingna bagi wara. Mayam loi tawnarini. Mayam gi marakta nangonda hekta chingna doisina kaigino. Nang moongse ay yam nungaiti. Asukina tinaraklaga. Adoy wadi moy suloi tinaraini. Moy da suloi tawrini chapmane. Sumbam laiki basa. Ay pa ihay bagi wada sunatana. College sige oina sulay magtibani. Satra masal ikay mapinabasi. Oza kay na yengsin sano. Nang yawdrasu yaba wasida. Thawaya suk yawrise. Yay subayam luna kanbi na tro. Aduga piklingi dagi loinarak pa ibuna.
चिंगदुना फाजिल्लगा थंबनीने लोइंगम तपना फत्री मथक्सिदा अमुक पंगसिले तौरिसे आई पर्सनल मैटर ने लवे सी नंगनसु उफम थोकते खनले अइदे नंगसिदा लई हाइबा फौ खंगदे नंगना वा ngangbada aina nangonda special oina ahenba maong mato utpagum ngangbusu tawgana ai nangonda adugumba amta leite aigi haiba bo class da changakpani nang leirambagi thengnabani nang adu yam henjilla khanfam thokte Brinda kaptuna nangi wai khuding ai bu yam nungsidabagi maong nang hangi se kaigino nangna do mai tawraga ai nungairabni khanbra ai bu chingnabagi natra maya barakta yahallise ai da tawisi natra loingamna masi tasingna pangine nangi maongsidi ai yam nungaite pharasu patrasu ibani se halam pradhana lauri nang chatkibe yarne loingamna as Brinda kaptuna kadagi thoki tawi adubu thongzil hek kan ge tawbaga leiriba mayamdagi phone singduda amuk toina notification lai kumai yengnaramba mayamdu magi phone singdu lawthoknaduna karino yengnari Parthawisu yenglibani online college community group da video ma upload torakpaduni mayamdu sum yenglambadagi ngakna machin menari loingam su uribani adubu ngakpana kham thengle karamnano khanna lawai paikre Partha makhunna pairamba phone do laktana langthoki aduga thongzinda lepliba Brindabo mamitnadi yengda makhudang paiduna socho chinglaga pukre